Puwariga sagonaraba Lamphelpat semgatpagi project ka loinana integrated a sewerage system for City of Imphal Phase 2 project ki thabak ngasidagi Chief Minister na haudokre Manipur da thokiba irang na tha mangarom state asigi chawkhat thorang kayada apanba pikhiba asi menkhatnaba hana leiramba chawkhat thorang paikhatpagi khongjel adudagi hena yangna Chatpa mathau tai haina thauramadu Chief Minister N Birena Fungdokre ngasi ayuk Chief Minister N Birena Water Resources Minister Awangbao Niumay yauna tongan ba Minister amadi MLA Singaloina na Rejuvenation of Lamphelpat Water Body to alleviate urban flooding in providing sustainable water sources for Imphal City and promoting ecotourism haiba project asigi thabak haudokhe thauramadu ga mari laina na Chief Minister na hai project asigi miyamgi matam kuinadagi manglakpap manglani thokliba state asigi irang asi loisinna ba hotnari adubu chawkhat thawrang gi thabak su lepa yadabana ngasigi thawram asi pangthokpane project asigi damak lam ekar chamriga nifu manga lausile NDB na lupa koti chatruk yankhai senthang oina piriba project asi chahi mari gi manung da loisinna ba pandam thamli haina so Chief Minister na makhata ki Lamphelpat ki kombirei na tro isai no kombirei sasun chona tawrkanda masigi lake amagi not only beautification, water body samdana tana koi Imphal manung gi de thang no gi sing wall li ba tawri kholi ba mayam sigi madugi water supply gi scheme tawnu na gi koi the proposal madugi already de koi department sing expression khana bale 10 km salam madu 20-30 km sapata anandi mang ki ba thaw mari sigi backup tawnu na ba speed back to pick up to batai an hanagi Manipur ko mayam sang nang tong ohen na bhona minasi Integrated Sewerage System for City of Imphal Phase 2 project ki thabak haudokladuna Chief Minister na hai project asigi damak NDB na lupa koti lising amaga chani ga yankhai manga dasmik nipan mari piri aduga state shared na lupa koti chamaga taramapan ne jahi ahumgi manung da project asi loisin na bapandam thamli mamang da semgat lamliba project asigi saruk sing asi yum dagi pipeline sing haplam dabana handaki Phase 2 asida pipeline haplagani aduga project asigi makhada sewerage treatment asi hana piramba chang adudagi hengat handuna punna mioi lak mari rom kanaba piragani haike ningsing bayabadi project animak mamang chahige January thada Union Home Minister Amit Sahana video conferencing gi khuthang da urepo yung tamkhibane nakalama rom da ngasigi thauram adugi khudong chaba lauduna paumi sing na hangba wahangi paukhumda Chief Minister na hai fogak chaw ikhai yauna tongan ba mafam sing dagi lanjen naruraba mioi sing magi yumda changba haurakpa asi tangdu laitaba fibam da hanjilakpagi khudamni yum kai maina chakhaudraba sing adugi damak lupa lak ani pina balaingak na thorang tauri mafam adugi mahairoi singi damak DC amadi jet yoga khanaduna mahima sing tambagi khudong chaba pina ba khanari haina su Chief Minister na fongdokhe thoi ba thok leijerabasu koi solution tawne no mayam sang kan honari the Bharat Sarkar na su issue su khangbira kanda nation gi ba issue ni the state ki issue na de class ethnic class na te lewa ki ba poni ha ba porma yam clearly thangrabni na koi Bharat Sarkar da support of state government na support ro kanda ai koi gi day to day gi to ya da ba thabuk sing school ka ba college ka ba office ka ba low sing uba magi sakho thorangi development gi sarkar gi to ba project punung se tamne koi with the support of the masses how mineracy have my appeal tawningi